Image PAODAM yang tabiri basungbo yumnam anuradha devine kono krumzare. Housing marweba PAODA. Tupulda landslide tokoda mi marphuma thoiram nan singkrai Chief Minister and Biren mafamda satuna yang singkrai. Mai masang tambada thingnari ba chaiting sing lenga ki thausan thongna thon bani haiba topic ta state level open debating competition 2022 pangthokrai. Current trends on stem cell and regenerative medicine haiba hidam da khana naina krai. Loinana Thama chupna sathagadaba anti-malaria month 2022 ngasidake haudokre. Housing pausanone pizari. Ngarang ahing nongyay matung pung amarom tabada none district e manung chamba tupul yat railway construction camp ta landslide topadagi mi marphuma thoram nan singkrai mi shingdugi manungda mi nipangi asibak sang phanglei taramapna rescue tawkrai paugi likun amagi matungina nan sangkiba mi marphuma thoisigi manungda Railways के मियोई ओहम टेरिटोरियल आर्मी के पर्सनेट निफुम दोय रेलवे एजेंसी दा थबक तोबा सन्मी कुंट्रा खुलगे दुकान फम्बा मतई मनाव यावना मियोई मंगाने हाइरी लैंडस्लाइड के पाउसी ताबदगे चीफ मिनिस्टर एन बिरेन मफम द चट्टुना yang sangkiba loinana thodok tuda lekhidaba miyoy singda lupalang manga amadi asokpa singda lupalising yang khai piragani haina longthokrai Chief Minister के कोंसद अदुदा राज्य सभा के MP लेसन बसना जवा Hill Areas Committee के Chairman MLA D Gangmai Chief Secretary Dr. Rajesh Kumar Administrative Secretary Singh Senior Army Manipur Police के Official अमदी अतिमियों के असुयाव के Chief Minister ना थौदोक से डाले खिदबा सिंह अमदी मखोई के इमंग मनुंगे अवाबदा थमोई शोंगना सरुयादगली मांगना हाई पाउसी ताबदगे ngasi ayuk emergency meeting ama pangthoktuna lengak asina thodok sida lekhidaba singda lupalang manga amadi asokpa singda lupalising yangkai ex gracia oina pinaba wareb lauki asokpa singi masa laing bada changba sampam yauna makhoida chading tawdaba sing lenga na pogani haiki Chief Minister na makata kibada housing mi kanbagi thabakana chathadi mi kanbagi thabak tawriba kangbo asida Manipur Police Personnel State Disaster Response Force SDRF Army personnel at Chingbasing Yauri Hinasu, Chief Minister na Pongdoki. Tungda Chief Minister na Kunza Singa Unaduna Miamge Oabada Sarugia Bakalona mi Kanbagita Bagda Mateng Pambi Bagita Magda Tagatki. Official sing scenario pressing ke meeting do company do like the family sing sila chigo sing sila pe lamanga ki Russia ko pinana ba aduga asok pada yauri sing scenario pressing yang pinana ba hardware moi gi sa ba tak to ke rescue with or panama layan nama ko mo sing step no mena biar to mena ko decision mo nai like the mung manungi punamakta आएगी सरकार के साइड की मणिपुर प्रजामियांग की साइड की डीपीएस कंडोलेंस यावा पंदोक चली सर गया चली हमने इशोरना देहौरी पे मंगनु यम पुन में इंटरनेशनल लेवल लाइफ फदना रेस्क्यू सी तब यादना समय कोई ना मी खरसु रेस्क्यू तो हिंग रेस्क्यू तो पंग मगदी बदु यामुंगाई नहीं अदो सी रेस्क्यू करने सतरी इशोर पे में खरमिनसी है ना Yupul Yat Railway Construction Camp ta landslide thoktuna miyokya nansangkhibada asiana yaukhiba kaya amana thiba khangdana leriba thodok ke pau tabada Manipur ge governor Laganation sunungai tapa phongdorakle mangna thorakpa Cherol amada thodok asida leikhidraba singge imung manungge awabada sarugya bagai iroinana leikhidraba ge thawaina sorge khuyada santi oina leirunaba amadi asokpa sing yamna thuna phanaba thongni jarakle Manipur da ngasi so miyoi mari nauna COVID positive oiba thenakre miyoi singadu Imphal West ge ahum amade Kangpokwi district ge amani ngasi miyoi humtar tare test thobada miyoi mari positive oikhibana ngasi ge positive oiba ge chang sada manga dasmik ani yauki housing active case ge masing kunsukre state sida COVID license sandrok padege ngasi phawada miyoi lakama lesang kontra tare tani humudra COVID positive oikre masagi manungda miyoi lesangani chamakuna laikhidre ngasi miyoi anina naba phaduna disaster tawkhibadagi apanba COVID naba phagibagi masing lakaba lesang kuntra manga chama kontra sukhiduna state sege COVID naba phabagi chang chada marphadra nipan dasmik mari dalai
India amadi Myanmar ga tainaba mofam singda central lenganga border fencing khabage thabak jatharakpada lamgi chayinaba leiringai marakasida Okron district ke manung channa leiba to som CV amadi Myanmar gi somraga marakta leiriba border pillar 129 permission yenge habada mafam adu da leiriba 35 Assam Rifles C company ge commanding officer na atingba pirakrai thodosage matangda commanding officer na permission da hana makogi kemta langnaba khangalaki adubo army personnel kyana mafam asida karigidamakta laglebano haibani chingba mental harassment kya pirakpaga loinana commanding officer aduna permission bo makogi kemta kauraga mathak thongbage order ne mafam aduda changba yaroi haibage akanba yathang pirakki loinana kuladugi border pillar taba lambige protest power kabhalakide mafam adugi khunsa singna pungdoropage matung inna mamangda khul asida changlakhiba human rights ke miyokya masu kilometer ama khudinge army personnel ke ana check tawduna mental harassment ke pikibage thodok laikre haina phongdorki India amade Myanmar ge border fencing ge wathoka sida thokleba thodok asina central lenga ke kari karamba hidden agenda leirabano haibage achoba wahang amadi oidi Coordinating Committee on Disturbance Free Education and Zoned Demand Sinduna Lamda Masage Mahiru Shingna Mahima Singh Tambada Thengnariba Citing Singh Asi Lenga Ki Thousand Thongna Thon Bani Haiba Topic Ta State Level Open Debating Competition 2022 Ngasi Manipur Press Club Ta Pangthokre Competition adu gamari lenana Democratic Student Alliance of Manipur Desamge General Secretary M Somerjit Luwana Pangdor Kibadadi July Mangada Education Sector da Disturbance Free Zone Ohelo Haibaki Pandam da J&T Dance Academy Hall da Public Convention da Ama Pangthoklagani Mifamadu da Education Sector da Ayed Apana Amata Laitanaba Kupna Khanaduna Warip Kya Logani Convention Sige Mangoinana Committee Asina Jungi Tang Tara Mangadage Hauduna Lamna Masage Tunga Tunga Balenga ke Amati Lanagi Skun Singda Ladyba Award Passing Lehen Bigano Haiduna Lenga Tatanduna Lakle Khongjanga Sige Sarukama Oina Ngasage Convention Asi Su Pangthokpani Lenga ke Skun Singda Award Pa Ozahapiu Amasung Infrastructure Sing Mapung Khana Semjin View Loinana Lanai Skun Singda Recognition and Regulation Act 2017 Mapung Khana Chana Hallo Hainasu Mahana Phongdoki Ngasi SP Kaksinge Office ta Pangthopa Pamisanga Unaba Amada Srebat IPS SP Kaksing na High Kaksing District Police na War on Drugs 2.0 ge manung channa lepalaitana drugs pagat page thabak lepalaitana chathaduna lakpage manung channa ngasi ayupung 13 makhairom tarakpada Imphal More lambi ge leimangai chingjinda leiba commando ge check post ta achat ok sing check tawada Maruti van registration number ARO3355 tage heroin number 4 oigani chingnaba gram chatruka marphumapan phagat pangamle pagalaba polam singka adu lokenge kaithenda lupa lakh taramanga lesang tarwang rongge oigani aduga malemge kaithendana lupa crore ama lakh yangkhaini toy rongge oigani hairi pagalaba heroin number 4 oigani chingnaba polam sing aduga loinana Paumilant Misau Sehikunta Apokpa Tangjang Misau T Tongland S Kudeng Tabi More Tengnapun District Lunkopau Baiti Jayakuntrom Doi Apokpa Tongkoshand Vaite More Ait Wanomzang Village Tengnapun District Amasung Lamko Link Jayahumpumatoi Mapureiba Onkongam IST Gamnoi 5 Village More Tenupun District Hariba Miyoi Ahum Amasung Makoina Drug Puto Percent with the Sizinaba Marutu Band Aduso Pagat Pangam Lehairi SP Kapsingna High Manipur Lenga ke War on Drugs 2.0 Oge Manum Channa District Police Asage Mahak Masamake Mianka Amadi Pangtang Makada Binoy Chong Tampa Additional SP Operation Ke Miang Makada Commando Unit Kapsinge Oshi Mohammed Abbas Khana Lamsing Namtak Makada Subedar KHS Prakasna Havaldar and Sauba Amasung Head Constable at Rohit Ke Tembakal Loinana Nupi Commando Amayauna Akanaba Team Amana Palent City or Zak Posta Akanaba Operation Masatabada Palent Romdage Impaltam Lakpa Angopa Machugi Marutiban Registration Number ARO3355 da check the wada when aduge thau hapam tenkida semdoktuna sopkev Yangkai Mangada heroin number 4 ni Chingnaba Polampa adu Yarokibane Pagalaba Polam Amadi Miyosing adu Makataba Logi Oiba Tavak Thorum Singh
Laukanaba Kaksang Police Station the Kusanakre Hanya Supongdaraki. The weight of the seized contraband drugs was found to be 689 grams in total. The arrested persons along with the seized items are being handed over to Kaching Police Station for further legal necessary action. I take this opportunity to commend and applaud the efforts of Subedar Khetumim Prakash, HCL Rohit Singh, Havaldar N. Chauba Singh and Inspector Muhammad Abbas Khan, my OC Commando unit, who have done regular and consistent seizures of narcotics this month, and I wish them all the best for the future. Thank you. CZ Academy of Health Sciences के Biochemistry Department Sinduna Continuing Medical Education CME program के सरगमा ओइना कनन trans on stem cells and the regenerative medicine हाइबा topic ता कनन ने बगे थरों मामा Academy असगे lecture hall दा पांग ठोकरे हाइडिबा थरों मासे हाउसे हाउसे मालम दा कुमांगी यांगना संगसिलेबा stem cell ना line जथबा असी नियम होमना खंगविना बगे पांदम दा पांग ठोकपदे हाइरी थरों मासे matang da continuing medical education CME program की chairman Dr. T Amoma Chaching na hai India के ओइना सो अचवा अचवा city सिंगदा stem cell therapy center सिंग हांगदोक्रे अदुबोला व्यक्तिबदे नॉर्थ स्टेट सिंगदा असगंबा सेंटर अमता हाउस पावलेत्री मरमसना stem cell गे लाइन पताबा असगे कानबसिंग असे अगै पुन्ना खमिनदुना मसिगे लाइन चथनबगे पानमना पांगथोपने मानमकातना हाई हाइडिबा stem cell असगे मतंगदा पाक्सना नियमदा खंगनबा senior secondary सिंगदा outreach program न चिंगबा पांगथोंनबा थौरंग तौबगा लोइनना मसिगे मतंगदा ममोत्ताना नैननबा तोइना workshop पांगथोंनबा थौरंग सो पाइखलगनी लोइनना stem cell research therapy amade training center sing hangdongnaba pandam thalle haina suphongdoki Asia Pacific Summit Prime Minister Narendra Modi na India dage malaria ase English ngani kuntra phawda pumon muthalagani haina lautokhibabu malengi leba kyana yanengba phongdorakli haina Resident Office Health and Family Welfare Government of India gi Resident Director Dr. L.A. Singh na phongdokre wapamasing ase District Malaria Office Jora Sampuna Sinduna Tha Amachuna Satagadaba Anti-Malaria Month 2022 Hodabagi Jora Sampurgi IB Rota Labor Senate Hall the Pangto Pathromda Dr. L.A. Singh the Pangdo Kibani Manamaka Taraduna Ikuna Malaria Mangana Bagidamalta Makal Makakia Getavak Tharom Singla Hole Haiki Nasigitaromaduda 86 Jora Sampu Yunam Nelson MCS na Atoya Metunglen District Hospital Surasanpurgi Superintendent Dr. Van Landkungi State Malaria Officer Dr. A.R. Setrina Akanaba Meeting Lansing Oibakalunana District Hospital Ge Staff Singh Tongatongama Block Director Amadi Nursing Su Sarviaki All Manipur BDF Welfare Association Central Committee na Laurapa Warep Kudemak Imphal East District BDF Welfare Association Asawatpa Haina Imphal East District Manungchanna Leiba Nungoi Mayai Lekai Laibung da Pangtopa Association asage zanen body meeting na warem laukre meeting aduda BDF sing na lengakta pising khiba demand sing thabakta onthok birakta bagi matangda yamna komna khanakhe haujuk pawda lengana BDF sing ge demand PB dabana maram ho eraga central committee na laurakpa warip sing da support pa hain su yanakhe panbayawadi BDF sing na Manipur gi law and order ge phibam phagat hanbada achawa thodang lauduna lakhi amaramda BDF Tholakpadage Manipugi Law and Order Gate Piva Pagalakibani, Haibada Himamathokloy, Lengaki Luchangba, Chief Minister Gilamsang Makada, Chatariba, Word on Drugs Ki, Tabak Asidaso, House BDF Singna, Atabato Dankal Lauduna, Yamlava, Drugya, BDF Singna, Lepalatana Pagale. Lengang Nasipawada, BDF Singbo, Kangsinadana, Yamna Awapunsi, Amada, Tambiri, Highness Proportion, Sira Sahana Pondoragli. Social media da CISF ki Mioy Saramba Mioy Anil Cybercrime Police na Dongan ba APC section ki makada Rajasthan dagi Paraba Mioy Shink Adudi Rajasthan ta Alwar district dagi Faru Sahi Kuntra Amadi Jakar Khan Sahi Kumangane Makoi Anina source and media da Sasanaba advertisement udana Pota Yon bagi namada Mioy Amadi Yamlaba Sempamp Lautoklam bagi complaint Amki Matung ina Cybercrime Police na Pagat Pangam Kibani.
Hiram masagi matangda first MRG office club tapang thokpa pangwi sanga unabada ICS ti gangtina hai Hausik anuba trend ama oina social media da tonga hiramda sasinaduna pot yonnaba honadagliba sink asidagi miyamna section view loinana isage private information sink sakangda basingda pithok pigano haina phangdoki. General public is therefore advised to take precautions while buying goods products from online sources and also be extra cautious when coming across low and attractive prices for goods and services. Moreover, personal credentials or private information like Aadhaar number, voter card, PAN card, etc. should never be given to unknown persons, especially on social media platforms. RK Sanatumba Memorial Trust ne sinduna taramapan suba RK Sanatumba Memorial Journalist Award 2022 ke mana Manipura phongba English khabar Imphal Press ke reporter PH ke ni de khusina kre ngase konung Hizagang Community Hall da pangthokpa mana lanthopagi tharumda Kangla Lanpungge bolom taramari ke issue 1 su phongdoke Thoromaduda Mangi Shisha Amadi a Brajakumar Sarmana Thoromapu Oina Saruka Yakibakaloinana bioeconomy from bioresource with reference to Manipur Haiba Tupikta IVSD Infalge scientist Dr. Nanausha Saramana Memorial Lecture Speaking. Moirang Kendragi Lomi Singda Omlak Suba Fesge Oina MLA Moirang Tongam Santina locked up with marketing Moirangda Harbeg Lisangamasani Pankone to Yentokre. Harian Topa Duga Marilainana MLA Moirangna Pundorakibada Moirang Kendragi Lomi Singna Ahanbagi Oina Dargar Oiba Hara Achi Saurana Beg Lisang Mari Chanipa Maripuromne Masi office ke record ke matung ina pangbane Hauzik gari ani yaudakle Masida Harbeg Lisang Machani Pankone to Yauri Atoba gari ani amasu ngasi tunglapa Tarabadi Harbeg Lisang Mari ngasi mayan thopsagane Hari Yenba Sida Rasnitige Oiba Aigi Kaizade Lomi Kudimakta Darkar Oiba Har Pangangane Kendra Asigi Manungda Kanagumana Black ta Har Yomlamba Taragade Pagalaga Cherak Bigane Loinana Hauzik Purakliba Har Asi Kanagumbana Mamal Hena Yonba Yaro Hena Makataki International Amateur MMA Fighter Amadi MMA Striking and Amateur Mothhaida Ahumlak National Gold Medalist Uraklaba Jiribam District Kamranga gi Fanjobam Niranjan Singna ngasi Imphaldagi Jiribam da helicopter tongduna Jiribam da thungba matamda miyamna taramna okay Matung ngasi mahake pungnafam lamdam oiriba Kamranga Mayai Mandopta Laisem Club Kuning Tek Amadi All Jiribam United Club Association ta Azuka Anina Kusamnaduna taramna opagi tharamba masu pangthoke Pangthoke batharamaduda Helghat Grampasa ke President Al Samrender Singh Azuka ke President M Maipaksana Mangang BJP Manipur Pradesh ke spokesperson Al Birjit Singh Laisem Club Kuning Tek ke President Al Amarjit Maitina Jingba Mioishingna President member oina sarubya ke PAODAM Niranjana Hai Miyamna Ibotaramna Obiba Asina Aibo Asoba Thona Ama Pibide Matangdasu International Takta Medal Ama Soidana Purakani Amadi Lamdamasigi Mingchasu Purakani Haibagi Tazabathanki Handa Pangtoke Ba Matrix Fight Naita Mai Paktana Manipura Amadi India ke Mingsat Purakrabi Jojo Raskumari Amadi Moirang Kendragi Oina Tonga Ba Masana Sangda Madal Fanglaklaba Sanari Shungo MLA Moirang Tongam Santina Taramna Okray Moirang Film Plaka Daleba MLA Opesta Pangtoke Batharumpa Duda Moirang Kendra Progressive Front ke Advisor Y Modhu Amadi Madal Fanglaklaba Sanari Shing Amadi Kosingna Adhaga Mitunglan Oina Sadugya ke Tharamaduda MLA Moirang Tongam Santina Pundokibada Jojo Raskumarina Maiti Nupi Amagi Thauna Lingsan Malamda Utopidana Manipurgi Mingchata Purokpa Ngamliba Asikidamak Aikuina Sangba Ngamlaroidaba Lamanta Amatonsle Haina Makataki Tharomaduda Jojo Raskumari Amadi Sanaroi Shingda Asamba Kudul Port Amadi Selgi Matingsu Emelena Piduna Puning Tawaki Kaibulam Saubu sensitive zone haiduna ethnic ecotourism park saba yaroi hadaga
sensitive zone to oiriba moirang khunauda ethnic heritage park sagani hairibasi kaibolgi praja miyambo gamena thawoidabani haina ngasi Sangai Protection and Conservation Committee ke kambina ke ais sanato manam kongdokrai Mana makatana haikibada kaibolgi praja sing yamna awaba phibamba amada leide Nakalamramda National Park Nakalamramda Wildlife Sanctuary longthokibadagi kaibol praja miyam thabak sufam nampham leidre Hanakta ikuidana Manipuri Chief Minister na Kaibolam Zauda Ethnic Ecotourism Park Saba Haukre Hairaga Masigi Oina Ona Tainabada Atopa Mapamda Saba Haunaba Honariba Si Kaibolgi Miamna Yamna Nuaizade Maramaduna Kaibol Praza Miamgi Awabasi Chief Minister na Ubiduna Kaibolda Ethnic Ecotourism Park Asi Sabio Haiduna Chief Minister Amadi Marilena Department ke Puning Sanjari Haina Makata ke Level Sibasana Luchingba Amadi Maharashtra ki Chief Minister Oirakadaba Eknak Sindena BJP ki Devendra Fadnavis wo thagaba phongdokre Sindena haikibada mahako sawakani haikiba Fadnavis ki thazaba mangaloi Sibasana Linkapiramba Bala Saheb Thekri ge pidam amasung lekhidraba Senagi Senior Lusingba Anandige ge Tamiriba sangado makatana pangthunaba Rebel Sangda BJP ki Fadnavis na haiki Mahagna Gamenta Yauroi Gamen Asina, Pazana Tabak Tobang Namnava Mapandaki BJP Sawakani, at the Minister Yaudana, Sindip Matamtang, as in the Midang Punktare Makaitaba that was a Globani Haiki. Legislature da BJP na single largest party Oidibani, Cabinet Expand Taropada, Sena Rebels, BJP MLA Amazon Independent MLA Kara was a Globani Haiki. Philippine Gay Anoba leader Oina was a Gloraba Matunda President. Ferdinand Marcos Jr. na mapabong dictator gilenga po sing thakre jahi humpumari sukraba Ferdinand Bongbong Marcos Jr. na haukiba thada pangthokiba mikalda yamna chauna maipaki Christagum lisang machamapan marputaruk da mapabong bo asoba ribol amana phamdagi lawthokibani Marcos Jr. na Rodrigo Duterte gi mahutta office paikre Rodrigo Duterte asi market deadly drug war gidama malenda maming chaliba misangne Manila Daleba National Museum da Marcos Jr. na wasa global githaramda tai marpadrani thui surabi apopi Imelda Suyauki sayi humbotar taret suraba Duterte na traditional dress saladuna Marcos bo Malkanang President Palace da taramna okay Marcos family palace dutigi chahi contratro exile da later bani hairi Howsek Arabada Maroiba Pao Ahmane Pizadi. The Bulda landslide took with a mere Marfuma Thuram Nansing Cray, Chief Minister and Miren, Mafanda Satuna Yang Sing Cray. My Masan Tambada Tingnariba Chaiting Sing, Lengaki Thousand Tong Nathon Bani Habatopicta, State Level Open Debating Competition 2022 Pangto Cray. Current trends on stem cell and regenerative medicine the Highway Hidam the Kanana Cray. Loinana, Tamachuna Satagadaba anti-malaria month 2022 Nasidaki Hoto Cray. Imes PAODAM asige de matang sa loisare miyang tabiri besang ba amaka hana khulum sare